Hati yengone Prime Minister unabang ngamdadana layriba BJP gi mo yangkai mga sibu yengone amta. Si ikai ni ngai ne si. Prime Minister unabang ngamde me. Prime Minister unabang ngamdaba moy BJP gi layriba mayam sibu karino ba. Ai khoi gi Sri Rahul Gandhi na Prime Minister oiraga ai khoi Congress ki leader na sidaida Sri Okram Ibobi na nataga Sri Kaisam Mega Chandra na Delhi chatlaga Rahul Gandhi unaba phangakta e hai taragadi leibak praja miyamna Congress ki kyam chairangani si akoina BJP chaining bai wa nate leibak ki mihut leibak ki luchingba ama oibnina makhoi ki same party su oibnina center da leiba Prime Minister Home Minister una dabasi karigino ngamdabasi karigino haibane adu bune ojabi ngol na haido akoidi center na haibada center na chabi pairaga sanahanba misak tu de akoidi oiroi na haido paumi mana hangbada paukhumda adu Madu karino harakanda aduda nungi oiba artham yam yawgrabneba constitution na piriba mahaki phangpham thokpa hakto ngasi BJP gi leiriba MLA minister akoi MLA mayam sina amta season na bang khangdreba constitution masak khangdreba aduna neba center na usitta dana tawningma tawraga sananingba moongda sanari se kamain su usit kani ching bora manam nam thiba akoi gi bora manam namba rasan tin changba cheng kg mari manga gi damakta free da yen ba cheng kg mari manga do adungi namakta kok kai ge phunari ba lamne ba manipur se adu phangaga harau jarim ne ba khara sor hon boi ningi ne ba adu tha mani ga pirak ta ba da sira da boi ning dana mayam se law khongnarim ne ba sigumba free da yen ba rasan cheng kg mari manga du da depend tawraga moina miyam sigi thawai se paira ga ngaksam ji me ga sanaraga thammi ba khunai sida asida Wam to ngang lady BJP gi MLA minister ni lady myam se sibudi center gi BJP singna kayam usilamoy kyam line up joker oina sanarangani sini akoina haining ide tege bangkin akoina ngarang na handagi thengna jaba ko gi XCM ko gi nongtombam birena phongdorpa assembly yauna document semdoktuna yelhong missing mutatna ba honaram le haiba sigi amu sigi matang si ida ko gi Governor Ajay Kumar Balada mahakna memorandum pishan ba karamba matamda kamain tawdano soiramibano kanana semdokpano haibagi matangje thigat piu haina chu thabase koi ure adudana tanna nahan koigi Siroi Lili festival pangthokibada Gwaltabi da thokiba Manipur muthatpagi dusu akoina ngasi thengna jabada hariba Gwaltabi Kuki village haiba asi lenga ki record ta leiramdre haiba masu bangkin thengnari ko Sigi matang sida haidi lairiba si paliba matam sigi akoigi political party sigi achauba kanodi dum yaudori ni bangki sigi matang se masida su dum kai haini miyam da thamlaiba statement khuding makta miyam da di masi karamba lengak na palambada BJP na palingai dara Congress na palingai dara haibagi kano sima confusion sima dum laireba bangki Sigi matang di sida su masi even sugi matang sida su maru si Congress na hulambani makhong na BJP na ising chai leire haba warol ji hairiba sigi matang di hoji thamliba pukhalaiba XCM na pukhalaiba sigi statement sigi matang sida su masigi matang sibu sigi da su mu haidi kari clarification kari kamaina sida su mayam na mu chingna ba se leiram bagada bane ba kana gi matang da kamain tawbuno habisima Bangkin si kari thambini bangkin si matang dadi koina yenga da base BJP na paire ise sahi taret makhai sure ba Manipur da sahi taret makhai tummaga leirure BJP na aduga hujikta maming adu thonjalame na yam tawri no adumaina miyam da mislead tawgano mislead tawba yaroi ba BJP na emotional sentiment se yam sanaye ba maitai masa se ai khoi di emotional bonding nam lai ba khoi gi iramdam imale bak siga tongan ba feelings am lai re ba khoi gi yam nungsi ba sense of belongingness sama aduna ai khoi sidi kamdong na sauhan gani kamaina rajniti tawgada gi habse BJP ne yamna khange ba maduna adu yengaga moina sanaba lila ngata ne ba Tangjing Tangtingi issue the Laybak, Kari Toigis, Punama Kawan Raga, Tangjing Tangting to the Punoilo Heli never, Manipur Pumase. Congress Kimatam, the Tangjing but Tangting on to Alamba, Lamba, Adagia Sideda, Kari,
yam tawbro panchayat tagi ADC da onthok ba khot ki ba mayam transfer of villages from panchayati raj to ADC ga na mayam taw gi bane ba sumain tawdana aina haidi if Congress ki matamda karigum loop holes khara lerame natraga tawrami batuda apen penda khara leire khalase BJP na center da chahi tarama thoine ba hujik paire ise state sida chahi taret makhai ne ba sigi sangraba matam se makhoi kaidor leiram ge ba sidai da di makhoi hai ba ya da bra semdok ba ya da bra chumthok ba ya da bra kak kak thillaga potha topic omam pukhala ga kano tawri se kai gino topic to so akoi Congress party na praja miyam sida adok ki matik phajana clarify loin taw grab ne ba public sentiment is hanaraga migi public ki will Manipuri praja gi aning ba pam khuding mak si moina BJP na undermine taw na bo hotnari se kai gino mathak makha olhal laga akoi gi emotional atyachar tawraga akoi se irang sidagi na thaina bo hotnari se kai gino ma du ngang lei dong hota adu gi dam ta fight tawna kai do be adu tawde kari gi chahi taret makhai sida ma tawde center da chahi tarama thoi pala abane hojik hela abane adu kai dawr lei ge ba tawge di mayam tawba yare na adu tawde thangjing thangting gi si yongo loina adu moina miyam je kayam na mislead tawge ha matam da migi subdivision maming do kona masidai da ai si adum pur lak ne haidi BJP ni yam toina charge tawgan ba asigumba ming on thokpa su aina paijar I document kharase masi dum tawra ani khangdana aduna chinna sum verbally ngang badi nungai te document oina ai pujarak pane ba si phajana kaino tawre harga si manipur gi akoi gi government ki kaino da yaw ba che chang do ne ba aina xerox tawra pujarak pane ade som da court ta case tawna dana rai tar lei khraba som gi maming village asuk adugi nepali ta ba area adu tawba mayam do adu yongo charge tawri mayam che autonomous district council do onsalame hana som da yaujaraga leiramba mayam do haidana kaino tawraga sumaina tawraga ekhoi si kayam kuina BJP na koi si mislead tawdoino ba sumaina tawgadaba mahut pudi confusion state ta miyam si Iraq na halaga thamdoi sorok pudi problem leire na khallaga targadi problem sing si loina mak ngamdraga so amamam solve tawbiba kari kai tawna na bo hona biba kari kai BJP na khudom bi thin thila lei si kai gino opposition gumaina moina tro act tawdoi se yes thabak ta onthok toi si moina traba implementation se authority si moine ba sign chali si moine me aduga kari gino ba moina opposition gi role lor lei se kari gino moina sigu mate am thona phari se ngarang na litan pokpi da sadu lampak haibra adom da kukina lawuba akhoi gi maitai lawuba sing akhoi nongmei kapsalak pada makok ta masam hauba BJP gi single MLA amatana or any party gi worker amtana kana kandem tawgi kana bend ba nungai ta ba phongdokhe Bisenpur da low suraga leijari ba mi do singdagi nongmei kapsalak paduda kana amata not even a single MLA of BJP statement amta thoki da bane kaido weno sidai da Indira Gandhi na ngarang yam tawkhalai do kai gi no moina sida emergency ga in tawkhalai do miyam si usitri raba moin tawije kari gi no ba moi sumain taw ya bro kari gi no ba BJP na Manipur se phagi dagi moina Imphal manung sida Valley manung sida khongpham machet ama lanthok pa ngamhandana thama isi akoi chahi ani hela bane phagi dai ngasi akoi sekmai lanthok pa ngamdrabne Bisenpur akoi moirang da hena lanthok pa ngamdrabne loiramne palen da loiramne kari gi no ba moina sumain tawije phagi raba si je National Highway free movement lehen gani habdo adu lehen de adu di kai som da focus tawdri si kari gino haibne da BJP na kari gino ba unnecessary oiba mayam ama puthok tana moina thairaga mi ji makok mamai ngawhal laga praja si moina sum sanari si kari gino ba henmandri bra ba moi si bo kari kana dabda asigumba adagi MP na karamba matamda MP Ozabi mol na karamba matamda mahak na hek bot kabaga IDP sing mayum da hanjal hangani na haiki keba aigi election hek kariguma mai pak pataraga di ahan ba hek karak pada aina relief camp ta lairi ba internally displaced people mayam se makhoi bu masagi mayum da maramdam da hanjal hanana ba hotna ba sina
ꯍꯣꯠꯅꯕꯁꯤꯅ ꯑꯍꯥꯟꯕ ꯄ꯭ꯔꯥꯏꯌꯣꯔꯤꯇꯤ ꯑꯣꯏꯅꯤ ꯍꯥꯏꯕꯅꯦꯕ ꯍꯟꯖꯜ ꯍꯟꯅꯅꯕ ꯍꯣꯠꯅꯕꯁꯤꯅ ꯍꯣꯠꯅꯕꯁꯤꯅ ꯑꯣꯄꯣꯖꯤꯁꯟꯒꯤ ꯃꯊꯧꯅꯦꯕ ꯂꯝꯕꯤꯗꯨ ꯀꯅꯦꯛ ꯇꯧꯔꯛꯏꯅꯦꯕ ꯑꯗꯨꯒ ꯍꯟꯖꯜ ꯍꯟꯗꯔꯤꯗꯨꯅ ꯀꯅꯥꯅꯅꯣ ꯁꯔꯀꯥꯔꯅꯅꯦꯕ ꯕꯤꯖꯦꯄꯤꯅꯅꯦꯕ MLA 55ꯁꯤ ꯄꯨꯟꯓꯜꯂꯒ ꯑꯗꯒꯤ ꯔꯥꯖ꯭ꯌ ꯁꯚꯥꯒꯤ MP ꯗꯨ ꯑꯃ ꯌꯥꯎꯔꯒ ꯃꯣꯏ ꯄꯨꯂꯞꯁꯤꯅ ꯑꯩꯈꯣꯏ ꯀꯣꯡꯒ꯭ꯔꯦꯁꯀꯤ MP ꯑꯅꯤꯁꯤꯗ ꯕ꯭ꯔꯖ ꯇꯥꯔꯛꯏꯁꯦ ꯍꯩꯊꯔꯛꯏꯁꯦ ꯀꯔꯤꯒꯤꯅꯣꯕ ꯃꯣꯏꯒꯤ ꯃꯊꯧ ꯄꯨꯝꯅꯃꯛꯇꯣ BJPꯅ ꯇꯧꯒꯗꯕ ꯁꯤꯟꯐꯝ ꯈꯨꯗꯤꯡꯃꯛꯇꯣ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯅ MP ꯑꯜꯐ꯭ꯔꯦꯗꯀ MP ꯕꯤꯃꯣꯜꯒꯗ ꯇꯧ ꯍꯥꯏꯔꯕ adagi Manipurda layriba MLA 55 sina lawgadaba role do akoi Congress ki opposition gi MLA 5 sina taw hairaba kaino si kaino ba sumain taw kano ba nate aidi BJP gi spokesperson moi gi party gi mi so ama mathang aidi North East window da aidi haijaning request taw janing ba akoina moi gi speculation moi gi wakhalon so taning ba akoi da ngang leibase akoi nungai te ba moi yauragadi moina kari phongdoi kari leiri kari wakhanon leiri adoi tadi kari no haibdo leibak praja su khangani aikoi su khangani moi tumin lei ji kari kino kaino gi BJP gi mai kai dagi ko kana gumba amte represent tau ya da base si achau ba kaino ma kaino tau gini honorable prime minister lak tore haidana lak pada moi thorak pa horani la amdai thorakani la abanumit wangang bayaw ni hangiba nong mani ni wangang mani tumin ang lei gini adu kana moi amna credit low doi ne moi hujik prime minister la akanda si compulsory ne hujik na BJP na moi na semgat sagat pa moi gi proxy mi khar thado oga BJP masadi kaino tawra roi ba kari gino hai taragadi Congress ka sum khatna raga awai khum tawna lei taragadi mina nungsi da na lei ringai mathak chida akoi BJP ji pungloi loi ba tare akoi tumin nam tang lei gi se na moi thoksan nadri ne ba nungsi da do hen gini hai bagi moi tawri singo adu gi kiraga du maina chen dong hot pudi phajana thora aga aikoi party na si tawri sumaina hotna jari aikoi sibhaudi noi pel so pendra so e matam gi oiba akoi miam da update tawjari haidana public ka in touch leina raga reach out tawdana makhoi gi views opinions miam do phongdo aga public tagi reaction response kari la i habado khangmin na taraga di aikoi nungai roi draba aikoi dang panglaw law ba su ta halle moi yaudam ne akoi kanada charge tawni haibong ngangbam khangde akoi na ngangi si so moi na khara clarification tawbira di amu su pai adu na tam ni na pangang ngang ba tae ba adu siguma mayam am lei ba adu na sumaina tawbu si so nungai te adagi kari MP da sum charge tawba yaroi kaino sibu aikoi assembly dissolve tawba natri ba hujik se animated suspension ne ba lei se animated suspension means MLA sing si still alive. They have the authority to serve the people. Moi praja gi da makta state gi da makta thabak tawna na ba moi da full authority constitutional rights me am lei ri ba madu kaw gre loya Congress to oina loi ningai tawdan tawr lei re ba Congress na adu tawe Congress na adu haidre moi 55 du na di nong ta kai ma haide aduga Congress ki manga sina kai ma haidre kai no ba tawi je pura tayon na re hamni da kanana lengak pai di kanana power pai di khangdre ba sidai da MLA 53 gi mathak ta tongaga hai humdana don mon hairaga phammaga leiriba misak to masa mathanda ondhajaraga ninghai-jaraga taraga leiriba misak tuna amok 2027 da MLA nifu karaga aikoina majority pai ni nong tawri ne ba 53 gi mathak tai ondhara iba masa mathanda ondhajara iba aduga karigino ba moina sumain tawise adu hairaga Congress na CM silo hai sille PR thamo hai thamme lan loi salabo hujik hai lan no adu akoina hairiba logic to adu natte leibak se luching basi matik chadre matik saba mana sindo aga miyam gi damakta yai phana ba thabak tawbiyo haibane adu sille na kok tok thok ya bro PR thamo thami kari PR thamo kana moina na tro thamali se tawsanaraga khajak madak tawraga constitutional crisis sungai su leitana constitutional crisis leiba saraga moina PR thamjallaga khajak madak tawdana praja miyam ji da moina utchaidana tawise kyam kuire national highway free movement lehen gani habdo ngasi leiri ba huje leibra ba Home Minister BJP na machin thiba se aidi wai ji phajadabra di khangde ko oidaba ngang ba hai tare machin thiba hai di kitang hard oiba male oidaba ngang ba gi chang se moina bu ngasi thamoi sengambada aigi nahaki account da su imagi account da su loina lupa lak trauma yawram mani na BJP na oidaba hek ngangam da bada mipung khuding makki account da lupa lak trauma yawram mani ba lak trauma pi gini hai dai ne kadai
कई नो चम मचिन थीरी से चाही खुदिंग के करोड़ अनि थबक पीनी हाइदाई ने कदाई न थबक हुजे करी मोइने सुमाइ कनो तौदना डेवलपमेंट हाइरो हुजिक जीरो ने तौरी जियम लंबी थोंग रोड डिजास्टर चटलुब लंबी खुदिंग मखि दो अक पुथदना तौरीब खोलिब मयाम जियम डेवलपमेंट जीरो एजुकेशन की लमदा मिनिस्ट्री दगी ngarang nan thorakpada mipung khuding mak khabar da ubirangani manipur gi education system se india da khwai dagi mamai da ne hojik lairi je yengo si bjp na tambi ba khudol ne ba se yengo ado ai khoina hajan manate ko congress ki spokesperson na haiba nate moi gi bjp gi union ministry education na thadorak ba che role ne yengo ba si je adagi yengo hojik kaidawre inflation rate manipur na khwai dagi highest ne yengo पोचै तांगदन खोतन तौरी म्याम जे असिगुम्बा एम्फेसिस पीगदबा प्रायोरिटी पीगदबा फोकस तौगदबा माइ ओनझनगदबा एरिया दा ओनझनद्रगा मोइना थोक मोक कातुगरन ngang ले जे करिगिनोबा सी करिनो म्याम द ब्लफ तौगनो हाइबने कांग्रेस पार्टी ना इफ at some point somewhere if we do commit mistake correct us enlighten us akoi accept tawgani akoi gi asoiba in case leiram bataragadi ado blame tawrkano haiba power si moina neba pairi se moi correction se moina tawgadam neba congress na si soiram bane praja myam ai khoi si sumthoga si tawre si changes pura isi urabra haidana thabak proof ka kona pioba kaidobino tawdri do sugnu kendra gi honorable mla na ngasi gi program da sugnu da aki kaino community hall akoi kano tawbada sangabada miyam da praja da khusinabada ngasi kari haige kari haigi pau do loina ubiramani assembly da mamang da so mahakna kari haigi kari pungrok pigi ngasi khulngak pa mi ama phare khulngak pa mi ama phara kanda amok numini ni humni ta tumham jabang khangdage manipur pumba se loin thoga irang ong tawrani amuk phara roi tumin lai khrani mathang tha da amuk ama amuk phare khalase adugi ma dom iho horani amuk phare khalase adugi iho dom hor lai dori braba koise फाबा खुदिंगी इहो हौरगा लेदौरि ब्राबा अदु पुनमक तु तौदनबा कमन ओइबा रूल लमा सेमसे असेंबली दा रूल लमा सेमगा कोई पास तौमिनरसे ना ऑनरेबल एमएलए श्री के रंजित ना हाउस दा असेंबली दा पुखला कांददी बीजेपी ना यागिदबनेबा मदु कछु तौरोय लीडर ऑफ द हाउस दा मदु कछु तौरोय अखोइना अइना फजना येंगी खोली हाइगेबनेबा यस तौदनबा तौरी हाइबनेबा अदु यादरे हुजिकति अमम फानिंग मतम दा कोई फार लेरे फाबा खुदिंगी प्रजान इहो हो लेरे अदु पुनमक तो कोई विजन लेबल लीडर अमना अकोई सुमाइना तौरक याय हाइबदगी तौदननबा पुनमक तो बाइन तौरगा अकोई कॉमन इंटरेस्ट अमदा अकोई नहा मयाम सिगी पुंसी कन्ननबो होनसे हाइबदसु यागिब नतेबा खुनरापम केंद्रगी ऑनरेबल एमएलए श्री टीएच लोकेश्वर अमो नहन करी हाइगे अकोई बीजेपी की होम मिनिस्टर ना ngасai haibigibada ai ima da so aina sum adagi public da so aina haining base ekoi congress na karimta haidaba nateba haiba jeram ramesh na ada center da phajana haibane tweet phajana tawbane x ta adagi Sri Malik Arjun Kharge na so ekoi phajana tweet tawrakpane ba post da yengbiyo ba kaino tawbane laibane ba loina akoi community ani gi marak ta khatna ba oina अकोई उहनगनो कम्युनिटी अनी के मरक खनब नते हाइबसे अकोई कांग्रेस की लीडर ना लोइन हाइरबने बसे मयक सेंगना अदुना अमित शाह ना अदुमाइना अमु कुकी ग मैतै ग नुसिनराब मतम द खक्तदा अकोई सी कनो तौब यानी नॉर्मल सी पीस एंड नॉर्मल सी रिटर्न तौरकनी पॉपुलर गवर्नमेंट अम लेरकनी हाइजिदे साउनरीब मी अनी हातोकनरीब कांगलुप अनी सी संघनरगा कोनरुगद्राबा हेंसेक तौनरुगद्राबा मरक सिदा संदाय बिननाबा मदुगी कंजंक्शन की रोल अमा लौननाबा मदुगी कैनोमा अकोई दरकार ओइदब्राबा अदु मोयना ओइफम थोप नत्रबा खनरीब नोय अनि संघनरगा नुसिननबा सिंजौ नोय अनि नुसिनरा कांदा अकोई पीस पुरके हाइजिबो सि ताबा याबो वाबराबा सिसे अकोई कांग्रेस की टॉप लीडर म्याम ना हाइरबने अदै श्री टीएच लोकेश्वर ना सो अकोई मसिगी मतांगदा नोय गी सिदि अकोई ऑनरेबल हानगी एक्ससीएम श्री ओक्रम इबोबिना अंगम हातोकनो अदुगा लेमहौबा हिंहौबा खर खक हिंजहौरो हाइबगी मोंगदा नोय थोकपा तौजौना थादोकपा चप मानरेना श्री लोकेश्वर ना हाइरिदो अदुदुबुनेबा माना मिन तौरिदो पॉइंट तौरिदो अदैदा अदु सिगुम्बा अखोइना असेंबली डिसॉल्व तौ हाइसिजो आई अमगा हाइजरमगेबा वोट पाम्बगी नते इलेक्शन पाम्बगी नते लैरिबसिंगसिना दायित्व लौरक्त्रबनिना थबक तौरक्त्रबनिना प्राइम नाती येंगोने प्राइम मिनिस्टर उनबा ngamdadana leiriba बीजेपी की मोय 25 से बु येंगोने अमता सि इकाइनिंगाइने से मा
Prime Minister unabang ngamde me Prime Minister unabang ngamdaba moi BJP gi leiriba mayam sibu karino ba aikhoi gi Sri Rahul Gandhi na Prime Minister oiraga aikhoi Congress ki leader na sidaida Sri Okram Ibobi na nataga Sri Kaisam Megachandra na Delhi chatlaga Rahul Gandhi unaba phangakta e hai taraga di leibak praja miyam na Congress ki kyam chairangani si akoina BJP chainingbai wa nate leibak ki mihut leibak ki luchingba ama oibnina makhoi gi same party su oibnina center da leiriba Prime Minister Home Minister una dabasi karigino ngamdabasi karigino haibane adu bune ojabi ngol na hairido akoi di center na haibada center na chabi pairaga sana hanba misak tu di akoi di oiroi na hairido paumi mana hangbada paukhumda adu madu karino hairakanda adu da nungi oiba artham yam yawgrabane ba Constitution na piriba mahaki phangpham thokpa hakto ngasi BJP gi leiriba MLA minister akoi MLA mayam sina amta season na bang khangdreba constitution masak khangdreba aduna neba center na usitta dana tawningma tawraga sananing ba moongda sanari se kamain su usit kani ching bora manam nam thiba akoi gi bora manam namba rasan tin changba cheng kg mari manga gi damakta free da yen ba cheng kg mari manga do adungi namakta kok kai ge phunari ba lamne ba manipur se adu phangaga harau jarim ne ba khara sor hon boi ningi ne ba adu tha mani ga pirak ta ba da sira da boi ning dana mayam se law khongnarim ne ba sigumba free da yen ba rasan cheng kg mari manga du da depend tawraga moina miyam sigi thawai se paira ga ngaksam ji me ga sanaraga thami ba khunai sida asida wa amta ngangdana leiriba BJP gi MLA minister ne leiriba myam se sibudi center gi BJP singna kayam usitlamoi kyam laina joker oina sanarangani sine koina hainingi de aduna hujik se yaroi sunga yaroi undeclared emergency ne moina hujik thamiba myam se aikhoi gi 1971 75 ta congress ki matam da emergency gi wari ga torokano madudi union cabinet na akoi puthokna house da puthoga parliament da puthoga khana nainaraga pass tawraga miyam na yanaraga thamgiba potne moi sumaina huran la da tawraga naibada ado senior journalist amana ISTB gi ayuk sidara ngasi gira ngarang gira ima ama haibado akoi gi oza lehau tabam Sarachandrana kari haige emergency leiringai matam duda thengnagi ba awaba khudong thiba mayam duda gidi ngasi gi PR leiriba BJP gi matam da thengnari ba awaba se masina 50 times he na khudong thiningai oi awaba nangi hai ne ba se akoina congress na haiba nate migi expert senior journalist mayam na thengnarup gi matung ina hairim ne leibak se kari phibam da leire se si amta yengbiyo ba si mayam se national highway free movement lehengani hai lehande adu si union home minister amana loire sida wa Hujik Prime Minister lakani kaidawni kaino khara sangarangani irang si matamda somdagi piba scripted dialogue khara tawrangani somdagi sumaina hayo na pisan bakhara adagi Congress taptai hulamaga chatkrani lan kamdawna loisan gadagi haibe matangda hairamoi honaramoi adagi sidai Congress na 90% hena saba loiramaba civil secretary to sangaraga mawdai to da chawno wajau ngangdorine moina saba sadana BJP gi khudol sadana innocent public mayam sina BJP na tawri boi ningdana adu da mo haraudana khuba khudorine Congress na saba loisallamaba potne ba sangaba na moina sanga doi ba huje adu sangana ba laktori ba praja so handa khangani BJP da saubase kyam saubno Prime Minister Narendra Modi da warau base kayam warau bage do handa ki mai visit sidane khangani warau sanari bra ta sengna warau bra do handa khangani praja miyam si karamba memorandum pisange unanaba BJP na kayam na lambi yatpi rakke kanamba CSO stakeholder miyam unabi bage kari tawram bage do kari wafam phongdo am bage do koi nainamina seba mahangna ngang toido sida leiriba BJP ki MLA mayam gi reflection neba aduna ma ngang toido BJP na sida leiriba BJP na piraga nganhan ba oigadabani sida BJP gi makok khangani ba asiguma mayam si so koi haininge aduga masidaida kari kaino tawre haraga irang tawraga sida development gi wari amuk sana adagi amuk development gi sida ribbon kaksanaraga somdaida sidaida tawraga khara lei tawba yaroi ba adagi somdana kaino ama thoani somdana aduga pura ulta da thaba ama tawkhalakani isuam thokani somda isuam gi wari sagalakani loina mix up tawraga khoi ji ngaw halleba praja miyam ji ngaw halleba ngawraga chathan dawreba aduna loisan jarakpada aina haining base BJP na
अखोई प्रजा मियाम सानबा मतम कुइखले फागी फागी दगी अखोई चाही अनि हेंजले अखोई कंगला तोंबी यो बंगमदबा अदुना आई बीजेपी की अमसुंग बीजेपी की फॉलोअर सिंग नत्रगा बीजेपी की चमचा सिंग नत्रगा अंधभक्त मयाम से मसीना आई अदु साइन अमदि तहोजे विटनेस अमा थमौजे एफिडेविट का तौनरगा एडवोकेट का यावहलगा अखोई कनानो बीजेपी के थौना फबा एमएलए रा नत्रगा मखोई वाकर अमरा नत्रगा कनानो मथौना लेबा मी अमता अइसे मोट बुंगदरा कंगला तोंबीदरा अमा पुबियो मीदुगा चटमिनगदमने को हाइसे तसेंगना हुजिक इरांग लैत्रे कयम तौद्रे हुजिक पीस हंजलए नॉर्मल सी लाक ए हाइबा हौजला अमनिना अदोय तारदि चटमिनसेबा मदुदैदुदा अफ फत्ता थोरकपा कन्सिक्वेंसेस खुदिंगमक्तो चत्रिंगाइदा माना हाना लोइना सीदे इरमगदबने अदुगा इ मियामदा लोइना एक्सपोज तौर थमंगदबने अदुगा अदु ngamni hai tardi mana pubiyo chatminase aduga amtang yengse kaidorage kayam free movement leirage se adu natana chinda pangai haira yaroi ba aduna lasta aina haijaning bade BJP na ona taina ba blame mayam tawbigano masidaida adagi leibak yam ningba saraga ima leibak yam nungsiba saraga ima leibak nungsiba se moi khatara mayam sidi kanamta mama leibak ningdabra ba ima leibak nungsibagi changa se moina onbiri ne moina wait only ba ima leibak nungsibai changa se moina definition pibiri ye ima leibak nungsiba ji kari no kaina akhoi di ima leibak nungsidabra moi khatra ima leibak nungsiri se moina ima leibak nungsibei ro ima leibak si chahi ani hena mai thadoga mi hatoga kaphallaga mi kaya ma manghallaga thammi se adoi tarde ima leibak ta sengna nungsiba taragadi naril leiragadi noi kana nomta BJP ki MLA mayam marak sidagi akoina ngang bawa tabidre center na adagi sida sarkar semjagi haisu yadre akoina tawning ba chu akoi tawba ngamdre pangan thoktre akoi tawbam khangdre aduna yam pendre haidna amtang resign tawro kana kana no ngambagai do amta resign tawro ba resign su tawde tuminna laisalle adagi MLA su sum oil lei aduga sum karino su khangda amang bi sana badawna tandan no kupet kapet ngalamani adai ngak thora amani chahi ani hum mangrani tha ani hum lot kharni amuk thora ani kaino am kap kauna amuk mingon da kai hauramani amuk changsan kharni ade amuk thora ani kaino basi se ai sumain thamjage okay thank you very much yam hadi marik chumba warol kaya thambiri loshila pada